Hi guys, Mami Mapao gi kunhumdoirak suba episode asida tenzingna taramna okchari. Amadi mamangi kunithoi suba episode ki damakta mayamna pirakpa comments, suggestions amadi feedback singi damakta hainingai leitana thagachai. Now, let's have a quick look at what we're bringing from the world of entertainment on this 23rd episode of Mami Mapao. Mayamna khaurang na ngaina kiba Siroi Lily Festival haukibagi mapauna ahanbo oina thamjari. Ani suba asina Laihui gi chahi gi kumon thauram maipakna pangthokibagi mapauni. Ahum suba oina thamjari mapao asina ingel thagi thanil haina film amagi yaipa thauni gi mapauni. Mari subada thamjari Sunil my boy masamak ki hakchang donate tawkibagi paudam. Manga suba oina ibungi ichel haina mingthonba Manipuri feature film amagi release tawkibagi mapao thamjari. Amuktanga haikho haina mingthon kiba film amagi making na ngasigi aroiba mapao oina thamjari. So, to begin with, Tourism Department gi makhada Ukrul gi Siroi Khulda Siroi Lily Festival 2018 pangthokpa hokibagi mapao asi punna minyang tangna. Siroi Lily Festival 2018 tha sigi hoki patang kunmari dagi hoduna Ukrul district ki Siroi Khul gi lampakta Chief Minister Nongtungum Birenna hodokre. Tourism Department sindun anirak sub edition na pangthoklibu festival ase malemda amatangai rab Siroi Lily bu yokhatuna malemda saktak naba loinana tongan furup singi marakta nungsi sana bu purupna ki wakhalolna mang thaduna pangthokbani. Tha sigi kunipan fo pangthokudru festival asida India ki tongan cultural troupe kaya na saru yabagi mathakta sahi asigi anobu mathel ma oina USA the based over rock van still heart amadi Queen's Richishu performance kaya kudol tamgadauri. Urkhul gi Siroi village Vaxi ground amadi TNL ground da festival ase pangthokpagi maruoiba mafam sing oiri amadi Manipur gi tongan ba mafam kaya da gilako mioi kaya na thauram asida saru yari. Mioi lising nipu hena saru yagani haina pana riba festival asida tongan ba homestay lising amagi mathakta laibaga lunana Meghalaya Nagaland namadi Assam yauna awang nungpok India gi mathelu ko isingsu makal suna fangalli. Bomna makasigi matakta lupat lakh tara gi case prize oiba Manipur yauna Northeast state singi rock band singi oiba competition amasu pangthokadauri. Well, that's just a teaser everyone. Mathangi episode ta hena marik chumba paudam pujarakige. So next we have, yes, Laihui gi Foundation Day. Come on guys, mangka hoi chatlusi. Lamdam asida art ki lamdam aming lerab kangpa ma oiba Laihui na sabong nakiba sahi kuntra umdoi mapung farakkiba ki thoram kapwa life rapum likai de leiba Laihui performance space ta tha sigi hokiba tang taramanga da mai pang pangthokre.
Laihui gi oza singda ikai khumnam utna pangthoki thoram da lubasigi artistic director Mayang Lambam amangang sanana thoram asi makoi gi laihui khraba madi luching biram oza singbu ikai khumnam utna na paikat pa khongthang amani haina thamlakhi gi min mangangsna laihui gi artistic director ngasigi thoram si mapung oina laihui bu hokdok pirakhiba laihui bu ngasi phawba lamjing dana lakpire bo oza singda khurum jabani oza ahum madang aisala to ngasi de oza amadi dum lakpa ngamdre ge oza mangi Padmasri tena se sabka maha mathunda ni ngasi phawba Padmasri bibi dana kai kuna bo maha so sahi chama naksala bani daga langatil ma thino merang se sabpi ma se sahi mathudra chala bani ngasi gi thoram se khogi kunthra ko hundarak suba laihui to rakhiba gi numit oijaraga sumarpung oina oza singda achaba oza sing khurum jabadani Thauram masiga marilena na laihui gi mahiro isingna pena famsak amadi moirang saina chingba natki oiba saida kaya lanthok kibagi matakta langathel thoinus thoibi loi ka ba haina mingthon ba saknai ravi folk singer mangka mayanglamum iba lyric amasu hongnabi matung ina hongduna miyam mang kurol tamchi lyric se bubokna aina pi ngai dagi aina bubokna chin hai raga tambirakpa wari pareng duneba aina ka emta sembok sabanate ai just bubokna ibado wahai wata da phajana onthoga atmani thokile adagi mainly ai aim di angang singna paaba nungai janaba hajakan meite mek paaba so hai adagi bengali pathok ta banga mayam sulaida aduna mai taraga angang da aim taw jabana the mostly ai books de bubokna dedicate taw jabana ai angang ngai dagi dum pamak pado moirang sai gi story books lehening bhai tare aduga atopa paruraga su migi tinkle gumba comics gumba pawraga khogi folklore names smaina story book in on thora agadi nungai ni na khalakpado adugi makhanda aina likes iba hogibane boboki diwari ne aduga ain itok jam Laihui gi anniversary day da Mami Mapao gi team nasu wish pizari have a great years ahead hojik ahum subo oina pujarli bam pao sina ingel thagi thanil haina mingthonba Visgupta Laishramna lamjing lamtak tuna puthokadariba film amagi yaifa thongni gi mapawni midin ban Lamjing Ningthau Film Production gi banner makhada puthokadaba ingel thagi thanil haina mingthonba Manipuri feature film amagi yaifa thongni thauram thas gi hokiba tang kuni thoida wangkhaida leba Eastern Garden da pangthokre biar mangang chana khurol tamgadara film ase Binodini loitongbomna puthokadawri amade Radha Mohan Sharmana cinematography gi thaudang lawgadawri Visgupta Laishram gi wari screenplay amde lamjing lamtak makhada pankhatkadaru film asida Kaiku Gafelina Silhaiba Idau Dhanamanjuri Syam Kishore Lalitabi amade Ratan Lai na chingba maming lerba manmiroi kyana saktam langgadawri Yaifa thawni gi thawramadu MSFDS ke secretary H Navachandra Film Forum Manipur gi chairman S Mangol Jao amade film activist ama oiba ka loinana puthokkodurba film asida mamiroi oigadawriba Narendra Ningomba yauna lamdam asigi film gi lamda maming lerba mioi kyana saruk yaki soidana mai pakpa miyamna pamnaba film ama oibiu haina wish pizari now dear friends it's time for a little break we'll be right back Masibo kobara nung shiba Thamoy gi nung shi torban si Tengla boing sida Humdo kare nung shi lay rangi lay kong Kari no Gita jani ay thamoy atiya break ki matungda mayambo amuka hana taramna okchari adomna yengbiriba si Impact TV da ha amagi ani shuba amadi aroiba irai khudingi sandokchariba Mami Mapawni episode asigi mari suba Mapao oina hojik pujarliba asi maming leiraba Mamiroi amadi Lilaroi Sunil Maiboina miyam gi damakta kunai gi damakta masamaki hakchang donate tawkhibagi Mapawni let's have a quick look
lamdam masida yam tangna thokpa thodok ka moina Manipuri film ma sumang lila gi maming leraba artist Moirang Them Sunil Kumar miyamna Sunil Maiboy haraga hena khangnariba mi sakasina masagi hakchang kumba lainga ki health department da thasi yaho ki batang taramari da kathokre aina aigi hakchang kathokpugi firepse medical expert mayam amana siraba matungda lahoba yaba atopasingda aina kathom magade maunda sukana jawba aidi mit udaba mi masing atuki madik tange adubu mit una hakchang phana legidabadi mioi masing kayam lahogre moina donor oi biram dabanina mit uja hodoba mi sakse haujuk pawba mit udana dum lehawi ado ai siraga luoi gergadab do ai mise aina donor torma tarde kanagum xy jaramadi mit uraga mayam na uriba kunimakse uba phangadawrineba atai hakchang organ cat cat ke ama moida kudul tamamuga moigi bunsi nuai ni hingobo ya haibu taragadi aikoi donor oi da kari gidamukta aikoi ki gidawrim aikoi mangjabu leiba nate si khak miyam da paujel pinimugi namukta aina miyam da adri media house ke amada pau bijaraga aigi kathokpugi firebasi miyam da khangan ningbadagi aigi pong numit ki pongamna pokpa numisida mayam gi mangda laukthokpugi firebsi lepsabani lamsang constituency gi manung chana akham pukri mapal da pangthokki ba acham thoroma mada Moirang Them Sunil Kumar na masa donate tobugi wafamasi health and family welfare minister L Janta Kumar Segmai assembly constituency gi MLA Haikam Dingo amadi Narul Thodang gi editor khorom loya lakpugi mamang lauthokki bani aikhoi mioi bagi haksang ase aikhoi na hinglingai matamda mafam chana donate torum labade darkar leiba mioi singna sijina ba yagani haina haibu wakhalol asin mangjil thaduna ma ki haksang ase donate tobugi firep laurakpane lamdam masde leiba miyam nasu ma ki wakhalol ase shawgat piu loinana haksang donate toguna mioi khunai ge seba tobugi thodang lomin nasi haina Moirang Them Sunil Kumar na miyam apil torakli thauram madugi khudong chaba lauraduna art and culture minister su oiriba L Janta Kumar na lenga nasine policy athu matam semna ba thaurang leire kairauda film institute ama thamna ba amade kumbida film city ama sang na ba mafam art and culture department na yeng ba leire project sing asi mapung fan pangthok na ba film fraternity ba leire ba myoi sing suggestion darkar leigani haina fongdokhi What a thought! Artist amagi asiguma khongthang chauthok chaningai ni. Well done, bro. You have such a great soul. Up next, we have the release of Ibungi Ichal Kamdogni. Rajkumar Films के बैनर मखादा मिक्सन राज नि खुदोल तंदर पुथोकपा इबुंगी इचल है ना मिंगथोन मणिपुरी फीचर फिल्म मा मणिपुर ट्रेड एंड एक्सपो सेंटर लंबोई खोंगनांग खोंगदा था से गेउ के तांग कुनमा थोइदा हौनबी मतुंग इन रिलीज तौदुना लेबाक मियाम द खुदोल तमख्रे मिक्सन राज की वारी मदि साइरोल द पानकट फिल्म असिगी साइहेक सिंह पोइरे थोकचोम न साइपाली मदि बोनिम ना साइहेक तमली हेरोजित थोंगाम ना सिनेमेटोग्राफी के सिंथा पांगली फिल्म से द ब्रोजन वांग खैना लाइट की थौदांग लो बगलोना स्क्रीनप्ले में डायलॉग के सिंथाना प्राणे युमखाम न पांगली गोपी युमनाम न पुथोक लिबामदे हेमंत कुमन लमजिंग लमताक फिल्म से द रोशन सुचित्रा बाला मदि सुरेशना मरुओइब ममीरोइ सिंगोइना सकतम लांगली aina hozik leijari bampham asi Manipur Trade and Expo Center gi lamboi khonang khong adugi auditorium hall manung dani pangthok liba thoram asina Rajkumar Films banner gi makhada ibungi ichal adugi premiere show amadani situation asi yeng mutung ina yam chauna pangthok pa mali mi su tillaga leiri adubu ngasi star cast amasung producers directors sing unaraga film asi gi matang da mayam punna havetang khangminasi I know Hozik Leminary Vasi Manipur, one of the biggest producer ni the Mixon Ras. Asi Portfolio Film si Rajkumar Film Production ki oina mapan suba kudol oibane Rajkumar Film Production ki handak ki team se akoi ki dream team mai tare like huge katana form to like under 30 like 30 ki batch na toina taroga ngasi ki Manipur ki laiba society ji da message amtang oi su macha amtang su pija ha bagi wakhalon da koina yam kana try tawjaba a big challenge sai tare Rajkumar Film ki oina ibungi chalse ado mayam su ngasi ki premiere show si lore kanda pam pam da habada phongdok pegani but akoi gi the best koina hona jaduna ngasi film se mayam da kudol tamjabana. We have the people's favorite director with us, Ibungi Ichal gisu director oibirwa Hemanta Kuman. Film ji seng hadam mabung angam macam nama ki relation di wari ni ate kemna te hadi mabung amana macam nubi si karai ba kai tawung ambe kai tawu ya ke
시기 concept ꯑꯩꯈꯣꯏꯅ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯇꯧꯕ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯔꯒ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯃꯣ ꯌꯦꯡꯖꯩ ꯌꯥꯝ ꯐꯖꯔꯝꯒꯗꯧ ꯃꯥꯜꯂꯦ ꯐꯤꯂꯝꯁꯤꯁꯨ ꯃꯌꯥꯝꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝ ꯄꯥꯝꯅꯒꯅꯤ ꯍꯥꯏꯕꯗꯣ ꯈꯟꯖꯩ So we have the main protagonist of the movie Ibungi Ichal, the gorgeous Sisitra Wangkem. Film scene namada yamna wagi ba hairagadi last scene je haidi yam wana namjagi haitare aduga last scene jida ju haidi kaino je main film jigi oina main kaino je si last scene haijani kaino je point se main point je suksoi shoi na ju mayam na pangone Sisitra na handaki film jida promo da yengum tam ju yam phajai haitare acting ga yam hai in na yam dau ma le ko isadi yeng bi film je plot dubbing to wada isagi part to adu khatang yeng jare aduga film oina di yeng jare haitare all the very best for the movie. So much, thank you so much. Mayam na ju am pambigani khale. So that was the premiere show of Ibungi Ichal. So we are right now at the Lambui Khonangkhong. Mayam na public ta lakpam tam ju soi soi dana yeng chattiyu. This is going to be a great movie. This is Tenzing with cameraman Derek and you're watching Mami Mapao. Apanba khurau thangba yaudana mai pakna puthokpa oibiu. Aroiba mapao oina lakliba Megi tang tarukta MSFDS ta release tawgadoriba amuktanga haikho haiba Manipur feature film amagi mapaoni. Check it out. This is your seatbelt. Machinjak thabo hek phajaida. Naku atang bu kai giro tatumba. Oh, tukai biro. Kai resu nusine sunangi ne. Sis. Masak siga ba. Ibudau Mazin Film Production ki banner makhada Dr. Sangitana Putokpa amuktanga hai ko hai mingthonba Manipuri feature film mama lakib me tarukta MSFDS ta release tawduna lebak miyam da sapong na same sabapun namak loi krei Radhaman cinematography ki thawdang lawduna amade Zoni na editor ki thawgai lawga loinana Lilishan assistant editor ki thawgai lawriba film masida Zeni Korai amade Russia anina makeup ki sintha pangli nungsi nungone amade family drama da yum phamoy Panka live film masigi isai sing tomba thangjam na sai pali ek yangoina sahek tamli film masi puthong na balak na bada maroi ba thaudang lo ba miyoi singa Impact News ki Saturday night special manung hutna gi thoram da su tha sigi au ki batang kunma thoida marik sumna naina krei Ta tomba kaino hai ni bo Hojik hayo hairo hairo adudi ising du ilo I Manipur dagine. Ayamadi Delhi dudum lere. Sir kaido birige. Construction company ama. Staff oin le birira. Hoy. Staff oin lebne. Nupi oibi amagi punsi gi ayukta sekla amagi matogum mai kai sana sakap toiringai amadi punsi khongchana puraktuna yumba lambi da khongdara ba matunga lainari ba khetna ba kaya adubu nainari ba film asida kaiku devya chingthama madi dodona na maru oiba mamiro sing oiri yumban punsi gi machati turel lengoi de gesu hena kubbi haina allaman singna thambiramba Pauro kadai fabo chumba ke haibud mayek sengna utner na balakna gadori romi maitena lyricist screenplay amadi lamjing lampak pu thodang lawdur pan khatliwa film masina nuza oibi amagi punsi lambida thengna riba singna ba kyana laikha pana mangan kibara haiba khangna na bagi damak amade amuktanga hai kho haina kanada amuk hanna hanghan liba haihan liba Punnamak lakiba me tarukta film sin sapong na bamatamda khangminarasi Thoibi Akhoi passenger do la hawe Kanano haisibo As nang jijuba amado aseng beiro Hoi mane Babung kamai tawse haino Karino kamai tawse baibo As mi mayum do de hekta lesson madu nungai roye adui sharu ka ama lawraga leibana pharoidra Kamai tawse haino Babung Adubu tambade ngamdabani ko matawi punsida thaudok ani tamba ngamde haine amana karma matamda yum panba amana karma matamda siba just 2 of this incident Nangburuba mikuptagi Nangburuba mikuptagi Hi guys, I know Huzik. Let me never say Muktanga Hai ko harba film asigi main protagonist mayam nasu young dreaming actor singi role model oiba yamun kai ko gani yamun kai ko film sigi pulap to khraga ihan han boina yamun sakse kamai phajane Chao thapda mu control khaga tawba du mangai. Ado yamun je handak ki film je yam
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯃꯣꯁꯇꯁꯨ ꯎꯕꯤꯈ꯭ꯔꯦ ꯏꯁꯩ ꯑꯃ ꯑꯗꯨꯗ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯕꯨꯡꯁꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕ ꯀꯔꯤ ꯎꯕꯤꯒꯅꯤ तसेंगना मसीदा उगदबसे अखोगी फिल्म द हाना मनपुर फिल्म द उदबा अखोगी कहतारे महाव माइतारे मसी उ फंगनी न खले अदुगा मागी फिल्म की स्टाइल जी स्टोरी स्टाइल जी तुंगालेन खले मोता हजिक से यामुंग से केनो सोशल लीडर अमो इनसु मयामना उबिरी को अद फिल्म सिदी टॉपिक किनो कोइना हाइजनिंग व्यूअर्स सिंग दगी यामुंग दगी कयन थमनी तसिना फिल्म दी तोय हाबदी चही मदा सिनेमा अमा नतक अनी जुम तौगनी कयन दai हौफम आइना थादोप यादे अदु सिदगी हौगा पजाम याम नक्सन रखोइना सिनेमा दि जुम तौगनी चही म सिनेमा अमा अनी जुम तौगनी That's a confirmation. Mami Mapao ki kuthang da ngasi yambung na film se to oi haba wahi se hai gre dunu mayam su yeah sit back and relax. Okay, now guys we have the gorgeous the man female artist of Amutanga Haiko Divya Jingtham. Hanagi film aigi sei number kan da ukiba aigi physical appearance tuga hauji ko resiga totally different oire thuidokpa ai atopa di tawjade ko asana chaba thakpa da khatang control tawjai aduga atopa kaisu gym chatpa khotpa di kem tawjade ado Divya se akoina isai da yeng mamutam da su yam su fazai ado duga film su yam nungai do male matung tarakpa da kare film lai bige mayam da habda khangnes hauji ki oina di film gi offers te am ta lawjadri maram de ai hauji student nam ju oiri ado duna ingon da regular classes mayam attend tawda ba yada ba aduga exam su hauji tawri ba ko ado duna hauji ko ina di plan lejadri matang chaba kan da di dum makha dum kumjagi hana di khanja. Now we have the producer of the movie maming na Dr. Sangeeta. Film gi line se dedi kamai na khongda rakhibana film jiga kari mari adi yam pamjaru bagira kamai tawgi. All my work is actually connected. I se kalada yam ngauzaba nature yam ngauzaba oye. Adu film jigi akhoi gi ngasai gi film yam exciting oi ba mayam na koi pamna ri jike ngasa location no oiro adagi like we can see Lamborg like a porch and then like even can Jaguar even Jaguar adi youngsters sing adi ngawga da mayam je u phange ba masigi jidi akhoi kamaina hadi cam actually it's just nothing there's a showroom amalay big boy toys in Delhi da so magi nupi is a best friend oiba so we hire it is not mine car budi ama budi ai gi oirame but I sold out and cinema je shi matung da ju athuba da release tawrani kyam liphangana thawan mi chak ama haiba ma cinema animak aini ibane adu ju athuna release tawrani haitara adum sigi journey je da sold out to thokra haitara let's not hope only for loss ngashi loss matam amada khoigi Manipur gi film ga hairaga yamna keno taramde but now akhoina market mapanda khoigi cinema go maying bakana people are really excited haidi and surprised haibidi yamda ba paisa duna sumaina quality levi cinema je kamai namino haibaze moigi question namane ba adumain tong na khoina hajik su market compete to ba horamne obviously hajik tantha nda myam loi khangnare kaina so after some years lakani soidam ki don't worry mapana cinema number je siri akhoi gi Manipur je promotion tawne because obviously akhoi na Indian oitaju ai gi sai yum na nang kana no nang gi yum thang na ni bungo nang bu kana nung ti hang di song ni da na ko somewhat like that we feel so I think we must keep shooting mapana shooting to uside dum tawgadam ne haijaning thank you so much with such kind of producer in Manipur, I'm sure that our movies are going to get like much in higher level. Thank you so much for your time. Amutanga Haiko hariba film asigi with every artist we are unveiling many surprises. So the next one is I don't even have to say anything. Mayam gisu favorite, I gisu favorite. Aduga film fraternity sigi quite a super hit over film ga to pudoki director ako gi Daromi ni. Daromi handaki film je Daromi gi hana film ka hetare mayam dagi ju ken kenan ui. Aduga Daromi na ako gi Manipur gi tradition ju kyam nushi gi have do ako prajana su khangi ko. Adudana film ji gi matang da hapeda mayam da chawrak ma. Amutanga Haiko hariba Megi 6 ta premiere to the film si kanoni Manipur da hojik leiba khoigi Manipur si nupina hena masing su yamba larik haibu su sports to su nupina dum mangting thara satpa lama mane na nupi da khoigi portrait of film mane nupi magi sabsaba idealistic character haiba potsi portrait tong na bokona ba ye aga tak na bokona ba film mane film si hanagi legi ba film gi trend ga yam ka hena actor pungken khena ba haibu di natte masi melodrama khara tap tak na sana ga da ba khoigi film makhalamani masida nungsi nungol na hawring gi matam dagi hauraga duga mi megi
business adagi then magi profession aduga magi nungyo ba khoi gi kaitare spiritual quality swai se nei na ba film amane darmi hosiki darmi na like every kind of film that no but yes dum pi ko like atopa director singa darmi ga kitang khenai so what is the secret what is the tip of the iceberg to curry flavor happy ge the secret kasu lebi dinate first ai motadi aina tawriba kano du da honest robam ni sange puksel sengmam de aina sagari ba story gi plot tu da aina khangdi khangdana khangbaga sajallaga patok tobusi from the film yengbiri singsi kano ne lai ga pangkhang ne hai ni go ai the audience spectators ai the cinegoer singse moidi isone means ado kone khangaroi kaina ko hoi number da budi koi yam cheating tawe because of this budget constraint ko lairiba senmit loans ne yadabagi kharangai di namninga su cheating khari di tawe aduga story gi plot kuma kai gumadi masi thamoi sengna honestly plot to the same ba change khale adu ergadi ain khamada number haibagi haitaba pungtok tok tok khraga achumbagi phajaba haiba madi yawgadra haiba sai gi sumaina thajajaba misa man handaki film sida like daromegi film kudimak ta khoi star cast sing siam oi handaki sidi new face amasu yauri adada hajigi casting me am sida daromina direction piba matam do oiro natranga any kind of film shooting sida the whole journey da anoba experience me am kitang share to hoi experience cannot see filmmaking experience way adum manai hanagi kano singa ko kitang hoi kena bada kitang challenging oba kano haragana anoba haitare adi full present adi professional makti hek oidriba haitare amateur kano koi actor khara yauri the mogi learning process akoi su nam na tammiba kano khangni ai su misa mane ado character to characterize some convince tong na khona bada anoba singi haitare ado extra level to the other kano sing adu badi khara yaugi masi thamning okay I next kanoda sisu matam hana khara mamang da namgraba film haitare hoji post production loire ado production kanoduna producer na kitang thengder ga tawsi haidna film mama lab to loire ga lere yopi na film mama koi international collaboration music video ma football da amkak tawna na bagi sem sar ga leisere so the film amuktang ga haiko harba film asi May 6 ta MSFDS hold the premiere show to godori ma'am so so dani yangbala piu it's a Romi Maitai movie Hey, sahi ni phutung jela phawdane. Aina tungliba car amagi maman bu yaude. But I have 3-4 cars. Uncle, I know si Becca pira. Atopa mau So that was a quick preview of the film Amuktanga Haiko. Ma'am so sung soi dani yang view hojik yengba preview adagi ma'am go wari chanakibudugi matung ina I'm personally very excited about the movie. Film si sung soi yam phajagani yang khali. So thank you so much. This is your host Tenzing with cameraman Derek and this is Mami Mapao. Miyamna soidana pamna gadoriba renowned filmmaker Romi Maitai gi film ni Mami Mapao gi team na su wish pizare. All the very best. And that's all we have in this 23rd episode of Mami Mapao. Now, we have an exciting news for you. Chayol Kudingi Mami Mapao gi episode Hadopagi Sem Saba Hojare Miyam Kari Wakal Laibige Soidana Takpiro. Thank you for watching and you can leave your valuable comments, suggestions and feedback at www.facebook.com/mamimpao. And never forget to like or dislike and also subscribe our channel. Goodbye.